Online Manipur YouTube channel swing bir ba mayam pum nang po mukhan na taram nuksari han badem na Maruoiba pawama Korounganba Khumandagi thamjage International Maitai Christian Youth Assembly gi ichil inaw singa iribak ipurup ki damakta wakholon phongdok na bagi mami amani aduga makatarak update na 80 gi ichil inaw singse kari sari thakli kaidagi kamaina silam gani langlam gani haina hangbiba khanbiba midi yamde 18 adu torome ada tawramlene khudombi Tinbadi yami haina Korounganba Khumanna phongdokpiri aduga mathangi update asna Robin mangang khoirakpom Arambai Tengol dagi update amkhak thamjage senjam khunogi nuksirabi lesabe singna sahi khudingi songba thabalgi paisa khara lei haiduna irangsina maram oiraga lam yauriba mabung aikhoida ngamjaba ising bottle khara alu bag ama kobi khara amadi chini surf na singba mateng tobiram babu 30 unit check maina thamoi sengna thagachari kum amagi anoba chahina lakpada harau nungaina leijagadaba makoina saitheng phangba sida aita sengna thamoi kaire haina Robin mangang khoirakpamna phongdokpiri aduga mathangi update asna Moreh lambi de tipper truck ama chaka paithokibadagi accident thokre ngase pung mapalom tarakpa matamda Imphal Moreh lambi gi technopol gi Gebi cafe manakta tipper truck ama accident thokre hariba tipper truck adu hojik Moreh lambi pakthok chauthokpagi thapuk paikhatliba enhanced IDCL gi makhada thabuk suriba SKB company amagi tipper truck ni hairi accident aduda truck aduda tonglakpa myoi amata thoina asok apan yaudre hairi adum oinama gari aduda mamang thangba chaka animak paithokare hairi aduga mathangi update asna aigi isana nupi thijararoi haina leijaramlaba aihak puloktak project leiba oja maiba Sri Jotindra oja maiba asina az purja Tareng Laibi Tauna Singba Tobiduna Sahi Humdra Humpu Taragi Lenga Wigada Bisung Piral Chabi Nupi Ama Pibiduna Ay Housing on top of Pibam Amadalaire Maram Asina Kanagumba Nupitiba Kangdaba Yaurabadi Matakta Panjakriba Oza Maiba Asigi Gata Nabiu Loina Aigi Maikidagi Oza Maiba Aina Tariba Dasasi Oza Maiba Nang Peliko Tagachariba IS Nintauja aduga mathangi update asna Licipriya kangujamdagi lokhachage East Timor gi president Manipur da March thada lakke haina pau bibiragi East Timor haiba lebak asi Asia gi khwaidigi nobo Indonesia gi makhutagi ningkha tamba kuidriba lebak amani Manipuri sumang lila gusmo gi khudolda mayek sengna miyamna ukre wari takre sahi kayamika ponduna laglabasu East Timor Manipuri gumba pikraba lebak asina matau karamna ningkha tamba hanjinki haibadu oikoina tamjaningai oi lakadori president Dr. Jos Rasmors Horta si mahakna East Timor bu ningkha tamduna santi hanjin hanbada lawkiba thaudang adugidamakta 1996 ta Nobel Peace Prize piduna ikai khumnabu utkhi mahak amadi janana gusmau asi malemda Cuba gi se gubera gum revolutionary gi lamda maming yamna chatli pikraba ai gi pokna pham lamda Manipur asida chaukraba lebak amagi president ama puduna lakpa haibasi ai hakna mahaki special envoy oina thabuk tobagi phangjabani ai hakna Manipur gi maramda wari libada mahakna nongma haibiragi nongmai thangatlaga khakta aikoina ningkha tamba phanggadaba natte lakhaningdaba miyam gi mochu phongdokpiyu aduga makhatana Licipriya kangujamna sumna makhatari malemda thukiba revolution amata isai yaudana mai pakpa yaukide Manipur gi singer singna lawriba thaudang thagachari revolution haibadi sense haibani haina Licipriya kangujamna asumna makhatari video sing bibagi damakta mempum nang po amukhana thagachari anoba update ki damakta online Manipur YouTube channel nasbunungsi video subscribe to biramu thank you